Zaujang tekta kuki singna rongmai gi miyoi amada nongmai kapsilakre. None district ki manungchana leiba Zaujang tek area da truck thauduna lakpar rongmai furup ki miyoi amada kuki singna nongmai kapsilakre. Nongmai kapada senari basing tha asigi mapanda none da lakna ba matam thakre. Hiram asigi matang da rongmai student union gi thaupuba amaga telephone gi khuthang da wari sanaba da hai. Thaudok asi ngaha numidang athengba da thokibane. Rongmai furup ki miyoi ase Imphal Jiribam lambi da truck thauduna hingnaba honajaba miyoi amane mahakna Imphal da mal tharuraba matung khaupum lambi dagi Jiribam tamna lakbada Zaujang tek yaugadaba kilometer mari rom tamak ngaiba mafam amada bunker saduna leiramba kuki miyoi sing aduna mahaki truck adu da nongmai kapsilakibane thaudok asida truck adu amanga ta thokhe adum moinamak mahakti sogaudre thaudok asiga mari lainana rongmai furup ki tongan tongan balup amade luchingba singgi oiba mifam none da ngarang pangthoktuna Thaudok asibu yaningdaba phongdokre loinana Thaudok asida chenariba kuki furup ki miyoi sing adu tha asigi mapanda noneda laktuna wari sananabagidamag samon tawkhre haina sumangna makha takhe BDF post agi nongmai lakhre tanaraga police na nongmai kapada misam nupi ama makhongda panduna sokle general strike ama sung kwakta da maitai ahum kuki militant sing na tamthina hat ki bagi khoisauna raba miyamna lambi thinglingai gi chairak Nungthilgi pungani rom tarakbada Imphal West District ki manungsanba Taubokpi da hangba BDF amasung Manipur Police Commando ge posta sakhangdaba miyoi khara changsilaglaga nongmai munkhre nongmai munkhibagi paw adu hek phangbaga nongmai puraga senkhiba sing adu ge khongul liba police ki timna karama koitan tanarakbada lepu haiba yadavadage police na nongmai round kaya marum kapada lambi gi matai da protest yauduna leibinu piyama makhongda nongmai maruna panduna sokle haire Nongmai maruna panduna soklaba nupi adu singjamai singa mathaktage ne mamingna Asem Rane chahi ni fugani thoi mapuroi bagi meng Asem Mocha kauwe maki wai thangba khubomda nongmai maru ama panbadage khudakta miyamna Jenims Hospital da pukhatuna laika nakhe mahak thoina khudong thiningai oidre haire nongmai munkhiba thokdog adugi matangda phangba pauna hai outpost adu da police sing mathok tawringai da yamna thajadaba mawongda naha mari khak changlakhe makoina personnel sing adubu Nongmai chindon da thamlaba tungda makoina pairiba nongmai sing adu namduna munkhibane nongmai laukraba tungda makoi mari angangba machugi I10 WB22 U7503 da tonglaga Imphal om da thawalaga chatkhre haiba khangba ngamkhe nongmai munkhre Imphal om da makoi thawatkhre haiba pau phangbadage Police Commando gi personnel kaya marum thuna yangna maikai kaya dage thachin rakhe amasung car adu gi khongul lina rakhe haidiba car adu Commando gi team amana Yumnam Laikai, Nakrabam Lairak Manungda, Thousand Ba Uke, Karadu, Kamu Haiba Yadavadage, Police na nong may round kaya marum kapke, Police na kapturok pa nong may maruna, Karadu Gitaya Ramada, Panki Amasung, Makata na Karadu, Tauba Yaki de Haide, Kudakta Karadu da Tonglak pa Makoy Mare, Nantok to na Senke, Tung da Makoy Marigi Manungda Amade, Police Commando gi Kangbu Aduna, Pabangamke, Adubu Pari Bamyo Yaduge, Matang da Police na Karigumba Wapa Mamata, Pongdo Uhaiba Yaki de. Numidang fauba manak aduai da thiba humbagi thabak chathake Police Commando gi personnel adubu mateng pangboina Rapid Action Force ki team kaya marum thomjilakhe manak aduai da protest tawduna leiramba nupi singsu mafam adu da changsinnarakhe Rapid Action Force sing adu mafam adu thadoktuna chatkhinaba nupi sing aduna demand tawkhe BDF amasung Manipur Police Commando gi apunba outpost adu dage Laukhiba nongmai adu kari karino haiba chapchana khangba ngamdre adumakpo nongmai mari di laukhre haibagi thajaba lei